ꯀꯦꯁꯀꯤ ꯋꯥꯔꯤꯁꯤ ꯂꯤꯔꯛꯀꯦꯕꯀꯣ ꯅꯨꯄꯤꯁꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯆꯥ ꯃꯈꯨꯔꯥꯁꯤꯒ ꯃꯃꯥꯁꯤꯒ ꯑꯦꯐꯤꯌꯔꯁꯤ ꯂꯩꯅꯔꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯈꯨꯔꯥꯗꯨꯅ ꯑꯉꯥꯡꯅꯦ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯁꯤꯗꯣꯛꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯂꯩꯔꯦꯕ ꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥꯅꯦꯕ ꯑꯩꯒꯤ ꯈꯨꯕꯤꯁꯤꯅ ꯑꯣꯏꯒꯤ ꯈꯨꯕꯤꯁꯤꯅ sina yeki kubisina nupi neba sina nupa neba sina nupa sina nupi sisina mawa je sigre ba ana sigre je ba mate mawa je sigre mawa je sigre aduga ahana makok di waidi rage ba sina nupi ne kala sina nupa manau pa ne kala sina magi kano neba magi husband neba husband ji kamai to ya kan ji da husband jina quite fast husband ga harasi husband ga sisi ga se yamna nushina yebani se yamna nushina ba kanjida mana dum hayeba natay masi yengzaluko ay mathabam sa kasu ama matoro su natay malun to biyu nupi yaba se yang wazarabani khosarabani natay mananagi hona biriba kholi bai se mana matay masum pallaga layeba so matay mana magi nupasna magi masimnaw jam nushina ba adagi sigi nupasi sidokre matay masinga ureba Batay mas na hagi mo itong inaman na dum itayma sum loy na reba loy na patan nung mati matay mas inaba kan sida itayma kamay to na hangya patan na skamda ay nangan siya masida focus am sina itayma kem khanda bida hay tare kwa waili thora ke kwa kem khanda bida adudi kamay to no itayma sa doctor sa kada hida se sa ko ising sa to bi bas si ko le Misi nagan na maning biya pa mamlay dyan ya nang sangbro ay kung sa tangatong may pirakira na adugi adagi sindudi feeling ze adu toke relationship lagi na tawag dabay tayo ka mau matay masaya dub ngauraga dub lawe ba ko aduga niya mana sumit pa hogre ba warisi sumit pa hogre ba adi sum ngaksama pa yore ni adi sum mari sum nga me sum nagan tu daga sum nagan sum lagi sum khwang maya tu ai na sum khwang maya sum mepa sum mandanda sum mela barina mut amalak pa zani ba ko mut amalak en hai kanosna victim de business ko ingon de li ko ai ja ai jana te maya magi defend kari kra ngang na ri kin e bo ke lam li nga tane smile do dana hi ba jida nupa du su kai noma sum tawramani ba nupi du sum kai nom tawraga kem tawdra ba ni mise adagi itema nu ngai bo kai naga mobile se thingna ba ga se ke taw thingi suma kana ta ke ga phangjannabi suma kanga ta ga phangjanagi tawe ba mobile se adu feeling ama leina ra mani ba mobile ko ada admain to ba kan jida mobile se relationship se lai thokre adaga matai nupa manau pa du di manau pa hai tare ko adu di pura pakhang asing go hai tare ko adu gi ragam lak was nupi se koi da mani na adu gi ragam lak was ma se bathum marang se haura ba jane ba adu ga victim amadi accuse ya yam nushiba mana aina yam support obam na wari se loina liye ba amata se ta aina ba nang case ya mai noi na case kariyo mai pak nga ga dine advocate tu dine e tu ze wai liyo ba oi da bam da ngang ba je ba noi na kari ba case si mai pak ninga ba case ama mai pak ninga ba sing nga ta liyo ko ai sing si ma hairam ge ba aina sing ma ta liyo na hai ba koi di analog ko ba koi gi tam da hai ga de ko magi naina duine ba magi wahi se magi ba statement se kana ka atopa case ba mai pak ko se tige mate ba fake of the case ya khang da ya de ba fake of the case khang ma tung da masiga similarity oi ba se kari case lagi analog hai se si se kari lagi se koi yeng duine ba destruct to ko duine ba ko se inductive or destructive method se koi to ko duine ba some kinds of that method to sinara kanda kana kari supreme court na high court na kari siga mana na kari judgment agi kai se akoi munai na duine ba ana koi munna ko kano da akoi table form da ko shape da ba de A1 jina accused 1 hai ni A2 jina accused B1 A amadi B na koi na aina symbol do gani ba an A1 na si oi ba B1 ya munna nei hai dare ko analysis tawe ba koi se ko aduga ai se practice thokte ba practice ai di ai lawa ko tai nga ni ba ai ukin hoina ai lawa ko ta song thora ni ba adu na nei ga ge ba ai am hai ba di na te ba ai am phasana apply to gen khale ba
ꯑꯗꯒꯤ ꯅꯨꯄꯥꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯕꯅꯤꯅ ꯄꯥꯈꯪ ꯑꯁꯦꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯁꯥꯕꯤꯗꯒ ꯄꯞꯄꯤꯒ ꯑꯃꯇ ꯇꯧꯗꯕ ꯄꯥꯈꯪ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯃꯊꯨ ꯃꯔꯥꯡꯁꯦ ꯍꯧꯔꯦꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯏꯆꯟꯊꯣꯏꯕꯤ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯏꯇꯩꯃꯁꯤꯒ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯕ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯥꯛꯀ ꯆꯥꯕꯒ ꯅꯨꯡꯗꯥꯡꯗꯒꯁꯦ ꯍꯤꯟꯖꯥꯡ ꯍꯥꯞꯄꯣ ꯀꯥꯏꯅꯒ ꯑꯗꯨꯝ ꯊꯦꯡꯕ ꯈꯣꯠꯄ ꯑꯗꯨ ꯁꯨꯝ ꯔꯥꯒꯁꯦ ꯁꯨꯝ ꯊꯦꯡꯕꯤ ꯍꯥꯟꯅ ꯇꯁꯁꯦ ꯍꯧꯔꯛꯈ꯭ꯔꯦꯕ ꯇꯁꯁꯦ ꯍꯥꯟꯅ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯃꯕꯥꯅꯤꯁꯦ ꯔꯤꯂꯦꯁꯟꯁꯦ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤꯀꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯡꯅ ꯂꯤꯔꯤꯅꯤ ꯅꯣꯏꯁꯨ ꯇꯥꯎꯑꯣꯏꯅ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯐꯖꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯦ ꯇꯨꯃꯤꯟꯅ ꯃꯕꯥꯅꯤꯁꯦꯀꯣ 1000 ꯇꯥꯏꯝ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯁꯤꯗ ꯀꯟꯇ꯭ꯔꯣꯜꯁꯦ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯗ ꯊꯦꯡꯕꯗꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯃꯈꯨꯔꯥꯅꯤꯅ ꯀꯩꯝꯇ ꯍꯪꯒꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯉꯥꯡ ꯃꯆꯥꯅꯦꯕꯀꯣ ꯆꯍꯤ ꯑꯗꯨꯝ 11 12 ꯂꯩꯗꯅ ꯃꯇꯥꯡ ꯃꯄꯣꯛꯀꯗꯤ ꯑꯗꯨꯝ ꯐꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯅꯣꯏꯅ ꯈꯪꯉꯣꯏꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯂꯤꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯠ ꯄꯥꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯁ꯭ꯇ꯭ꯔꯤꯡ ꯍꯥꯏꯔꯒ ꯁ꯭ꯇ꯭ꯔꯤꯡ ꯈꯛꯇꯪ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯣꯏꯅꯃꯛꯇꯤ ꯐꯨꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦꯟ ꯑꯃꯒ ꯁꯨꯝ ꯁꯦꯠꯆꯕ ꯍꯥꯏꯇꯥꯔꯦ ꯆꯔꯥ ꯋꯥꯟꯕꯒꯤꯀꯣ ꯆꯔꯥ ꯋꯥꯟꯕꯒꯤ ꯁꯦꯠꯄꯁꯤda ꯏꯟꯖꯥꯡ ꯀꯩꯀꯩ ꯃꯈꯨꯔꯥꯁꯤꯅ ꯑꯣꯛ ꯀꯩꯀꯩ ꯌꯦꯟ ꯀꯩꯀꯩ ꯂꯩꯕꯤꯔꯦꯅ ꯊꯤꯟꯕ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯣ ꯃꯈꯨꯔꯥꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯃꯃꯤ ꯁꯥꯃ ꯅꯥꯆꯦꯅ ꯎꯍꯧꯔꯦꯗꯅ ꯍꯥꯏꯐꯦꯠꯇꯪ ꯄꯥꯝꯃꯦꯕ ꯃꯃꯤꯁꯦ ꯀꯣ ꯑꯦꯛꯇꯤꯡꯁꯦ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯦ ꯂꯣꯏꯅꯔꯒ ꯑꯉꯥꯡꯁꯤ ꯀꯩꯗꯧꯕ ꯊꯦꯡꯕꯗꯤ ꯅꯠꯇꯕ ꯕꯦꯝꯃ ꯁꯨꯃꯥꯏꯅ ꯆꯠꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒ ꯁꯥꯏꯗ ꯕꯦꯝꯃ ꯍꯥꯟꯅ ꯀꯣꯜꯂꯛꯄꯗꯣ ꯃꯈꯨꯔꯥꯅ ꯁꯨꯝ ꯃꯆꯥꯅꯨꯄꯤ ꯀꯣꯟꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦꯗꯅ ꯃꯈꯨꯔꯥꯅ ꯃꯆꯥꯅꯨꯄꯤ ꯁꯥꯟꯅ ꯀꯣꯟꯕꯁꯤꯗ ꯀꯩꯝ ꯀꯥꯏꯗꯕ ꯀꯥꯟꯁꯤꯗ ꯑꯩ ꯂꯤꯔꯛꯈꯤꯗꯣꯏꯅꯦꯕ ꯀꯣꯟꯕ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯉꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏꯗ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒ ꯁꯨꯃꯥꯏꯅ ꯊꯦꯡꯉꯝꯕꯗꯣ ꯑꯗꯨꯒꯤ ꯀꯦꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯦꯁꯁꯦ ꯑꯍꯥꯟꯕ ꯍꯧꯕꯗꯒꯤ ꯍꯧꯔꯦ ꯑꯗꯒꯤꯁꯨ ꯕꯦꯝꯃ ꯆꯥꯎꯕꯤ ꯁꯤꯖ ꯊꯣꯏꯕꯤ ꯊꯣꯏꯁꯅꯥ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯂꯥꯁꯇ ꯃꯈꯨꯔꯥꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯊꯦꯡꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯕꯁꯦ ꯑꯗꯨꯝ ꯌꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟꯁꯦ ꯌꯥꯟꯅꯕ ꯀꯩꯝ ꯍꯥꯏꯗꯕ ꯖꯥꯠꯅꯤ ꯌꯥꯟꯅꯔꯒꯗꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯀꯦꯁ ꯅꯠꯇꯦꯕ ꯌꯥꯔꯦ ꯑꯗꯨ ꯋꯥꯏ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯃꯥꯗ ꯀꯞꯄꯒ ꯇꯝꯃꯨ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯇꯥꯔꯗꯤ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩ ꯑꯕꯣꯛꯀꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯝ ꯃꯅꯥꯎꯄꯥꯁꯤꯅ ꯎꯁꯤꯠꯂꯛꯇꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯑꯗꯨ ꯌꯥꯎꯗꯕ ꯃꯤꯡꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯃꯇꯝꯗ ꯑꯩ ꯏꯆꯥꯒ ꯑꯩꯁꯨ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯁꯣꯇꯣꯁꯦ ꯀꯃꯥꯏꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯋꯥꯔꯤꯁꯦ ꯑꯗ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯤꯁꯤꯕꯨ ꯅꯨꯄꯥꯔോ ꯅꯪꯔꯣ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯝꯆꯠ ꯆꯠꯄ ꯇꯥꯔꯤ ꯏꯕꯦꯝꯃ ꯍꯥꯏꯕꯅ ꯃꯥꯏꯅ ꯁꯥ ꯂꯝꯆꯠ ꯆꯠꯄ ꯅꯨꯄꯥꯁꯤꯒ ꯑꯩꯒꯤ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯤ ꯊꯝꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯣꯇꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯍꯥꯏꯌꯦ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯅꯪꯒ ꯗꯤꯚꯣꯔꯁ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕꯁꯨ ꯅꯠꯆꯗꯦ ꯅꯪꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯉꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯅꯦꯝ ꯅꯀꯨꯅ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥ ꯆꯤꯡꯕꯨꯗꯤ ꯆꯤꯡꯗꯔꯝꯒꯅꯤ ꯍꯥꯏꯗꯣꯛꯅꯗꯕꯩ ꯋꯥꯅꯦꯕ ꯃꯣꯏ ꯏꯃꯨꯡ ꯂꯣꯏꯅ ꯈꯪꯅꯔꯕꯅꯦꯕ ꯇꯧꯕꯇꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯖꯁꯅꯨ ꯃꯥꯏꯁꯦ ꯃꯥꯏ ꯃꯋꯥ ꯂꯩꯖꯗ꯭ꯔꯦ ꯀꯥꯏꯅꯒ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯒꯗ꯭ꯔꯥ ꯑꯍꯟꯁꯤꯡꯗꯨꯁꯨ ꯇꯧꯕꯇꯕꯨ ꯅꯪꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯇꯥꯔꯗꯤ ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯣꯏꯅꯤ ꯈꯕꯔꯗ ꯀꯩꯗ ꯋꯥ ꯂꯥꯎꯗꯣꯏꯅꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯐꯥꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯑꯩꯅ ꯅꯪꯁꯨ ꯅꯔꯥꯟꯁꯨ ꯑꯗꯨꯝ ꯂꯩꯔꯣ ꯀꯣ ꯅꯪꯁꯨ ꯄꯅꯤꯁꯃꯦꯟ ꯂꯩꯔꯣ ꯅꯪꯅ ꯅꯪ ꯅꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯗꯦ ꯅꯪꯅꯤꯅꯦ ꯑꯩꯅ ꯐꯥꯅꯤꯡꯉꯤꯁꯤꯗꯤ ꯅꯪꯅꯤꯅꯦ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯅꯪꯅꯤꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯍꯦꯛꯇ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯥ ꯇꯧꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦꯕ ꯑꯩꯁꯨ ꯑꯗ ꯑꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯃꯥꯅ ꯇꯧꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯗꯤ ꯃꯄꯥꯝꯗ ꯂꯩꯅꯤꯡꯉꯦ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯁꯤꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥꯒꯤ
ꯅꯪꯅ ꯌꯨꯝꯗ ꯆꯠꯅꯤꯡꯕ ꯃꯄꯥꯝꯗ ꯂꯩꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯗꯤꯚꯣꯔꯁ ꯇꯧꯕꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯅꯪ ꯑꯗꯨꯝ ꯂꯩꯖꯧ ꯍꯥꯏ ꯅꯪꯅ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯥꯟꯕꯗꯨꯗꯤ ꯅꯪꯒꯤꯗꯤ ꯐꯖꯃꯟꯗꯦ ꯃꯅꯦꯝ ꯃꯀꯨꯅ ꯅꯪꯒꯤ ꯅꯁꯨꯒꯤꯗꯃꯛꯇ ꯄꯩꯁా ꯄꯤꯔꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯔꯤ ꯆꯥꯅꯤꯡꯕꯗ ꯆꯥꯔꯤ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯂꯤ ꯅꯅꯥꯗ ꯁꯅꯥꯅ ꯌꯣꯝꯃꯤ ꯃꯗꯨꯗꯒꯤ ꯅꯪ ꯀꯔꯤ ꯃꯣꯏꯅ ꯀꯔꯤꯗꯅꯣ ꯅꯪꯅ ꯊꯥꯗꯣꯏꯁꯦ ꯅꯪꯅ ꯊꯥꯕ ꯇꯥꯔꯒꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯃꯣꯂꯦꯁ ꯇꯧꯔꯦ ꯃꯥꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯅꯪꯅ ꯇꯧꯈꯤꯕ ꯂꯣꯏꯅꯃꯛꯇ ꯀꯨꯞꯁꯜꯂꯒ ꯃꯣꯂꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯅꯪ ꯊꯤꯒꯠꯂꯛꯀꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯗꯨꯁꯨ ꯄꯪꯗꯕꯅꯤꯅ ꯍꯥꯏꯔꯛꯀꯅꯤ ꯅꯪꯅꯤꯅꯦ ꯑꯩꯅ ꯖꯦꯜꯗ ꯌꯥꯝ ꯊꯝꯅꯤꯡꯉꯤꯁꯦ ꯍꯥꯏꯕ ꯅꯪꯅꯤꯅꯦ ꯑꯩꯅ ꯖꯦꯜꯗ ꯊꯝꯅꯤꯡꯉꯤꯁꯦ ꯀꯝꯗꯧꯁꯤ ꯌꯥꯕꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯀꯝꯗꯧꯁꯤ ꯌꯥꯕꯅꯣꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯝꯕ ꯁꯦꯡꯅ ꯅꯨꯄꯥꯁꯨ ꯀꯣꯜ ꯇꯧꯋꯤ ꯐꯔꯦ ꯐꯔꯦ ꯅꯨꯄꯥꯅꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯐꯖꯗ꯭ꯔꯦ ꯑꯩꯅꯗꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛꯇꯤ ꯈꯪꯉꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯀꯥꯏꯅꯒ ꯑꯩ ꯁꯨꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯨꯝ ꯑꯩ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯅ ꯇꯥꯟꯅꯖꯕ ꯀꯝꯄ꯭ꯂꯦꯟꯗꯤ ꯂꯥꯛꯇꯕ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯦꯅꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯣꯏꯔꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯏꯔꯣꯀꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩꯑꯕ ꯏꯆꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯁꯦꯅꯣ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯗꯅ ꯀꯃꯥꯏꯅ ꯃꯤ ꯐꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯗꯅ ꯃꯤ ꯐꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯦꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯆꯨꯝꯉꯤꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯖꯥꯠꯅꯦꯕ ꯑꯗꯨ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯣ ꯀꯟꯅꯕ ꯈꯣꯠꯅꯕ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯍꯣꯏ ꯇꯧꯔꯁꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯅ ꯐꯣꯟ ꯇꯧꯍꯜꯂꯦ ꯃꯅꯥꯎꯄꯥꯁꯤꯗ ꯑꯩꯅ ꯇꯧꯕꯤꯔꯦ ꯏꯆꯦ ꯃꯥ ꯅꯪ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯩ ꯀꯀꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯁꯨ ꯄꯥꯈꯪ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪ ꯅꯇꯩꯃꯁꯤ ꯅꯪ ꯇꯧꯕ ꯅꯪ ꯇꯧꯅꯤꯡꯕ ꯖꯒꯥꯗ ꯇꯧ ꯑꯦꯡꯒꯜꯗ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯆꯥꯅꯨꯄꯤꯐꯧꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯨꯗꯤ ꯐꯖꯃꯟꯗꯦ ꯔꯤꯂꯦꯁꯟꯁꯤꯞꯄꯨꯗꯤ ꯂꯩꯇꯕ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯇꯁ ꯍꯥꯏꯇꯥꯔꯦ ꯐꯤꯖꯤꯀꯦꯜ ꯇꯁ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯥꯟꯁꯤꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯣꯏꯔꯦꯅꯦ ꯄꯣꯠꯁꯦ ꯂꯣꯏꯔꯦ 이비엠아 ꯅꯪꯗꯁꯦꯅ 누pa pamagadi adugi malisto mana sum tohlamdragadi ha aduni topic sida aise pakang amada le sabigi makokte oraga malis tawbirunu ai budi khangjatri masi feeling budi adu kamai tabunu kangde ado alena ko warisa malis dai hogi bani mi warisa hana di yam chamna khalamba adudi malis tawramnina ma aini pidu injani mo victim do khangde dai san thebi mana nimit da malis tawbudu ai suni dum kadai kai tawbunu khangde phathaba ngamogdre aina ne adine khonjen je amra ta thadarabani sini wa ayuma siga tawni ayuma sidaga aina da migi nupi amagi ayuma aina to mai nupa kai no ma tawrabani ba adudi khangjadre ko